Maichei Micheibu Scheduled Tribe ki list chalhannabagi mathau taba cherol thadabagi mayokta makha taba khongjang sing changsinnaba lakliba October 3 Palace Compound da leiba Iboyaima Sumanglila Sanglenda miyamgi oiba achoba mifam ama pangthoktuna warep lawgadauri hiramasiga mari laina ngasi coordinating body Scheduled Tribe Demand Committee na Sinduna Manipur Press Club the Pangthokpa Paumi Singa Unaba Amada Committee Sigi Youth Wing Convener and Edition Maitena Committee Asina Sinduna Pangthokadauriba Mifamasi Chahi Tara Helaba Demand Asigi Matangda Laingak na Lokhat from Thokpa Tabak Sing Lauraktaba Asibu Yaning the Bafongdokpa Oinani Maruoina issue asi state asalay riba ruling amadi opposition gi MLA Khuding Makna Maram Chaba issue amani haibasi Kayara Khanna Haizakibalare Adubu Maram Chai Haina Hairagasu Demand Asibu Tabakta on Thokpage Mathau Taba Cheroldi Sifauba Thadri Maramasidagi Lakliba October Taruki Ayupung Tarama Thoidagi Hauduna Miamgi Mifama Famlaga Makataba Kongjang Changsinaba Kongtang Laurakpane Hairiba Mifamasi Dalam Damasta Ladiba Club Mairapai B Loop Amadi Miam Nasarukiabi Duna Furub Kanjana Bagi Warep Lomina Si Haiki Maitegi MLA Khudingmak masida koina opposition gi amadi ruling gi haba thidana koi Scheduled Tribe Demand Committee na masa masa gi mayum da chatle haraga hairiba demand asigi matangda mot logjaba matamdadi makoi masa masa singsi loinamangna khongjang si saugali masi maram chai masina koi maitai singi kanjanaba koi hinjanaba gi amata ngairaba lambi ni haidana media da miyam mangda masi phongdokpa leiragasu thabak oina di utpiraktaba se Scheduled Tribe Demand Committee gi coordinating body gi maikei dagi masi muso koi am nungai tabadu phongdok cheri duna tang 3 ta pangthok jagadori convention asigi matungda miyam lorokpa warep ki matungina Indian Constitution gi Scheduled Tribe ki list ta chalhannaba changsilakpa khongjang singsidida koina misi mina yaudana Manipur gi miyam da maitai miyam da pibiba khudol ama oihanbiu